India Republic oirakpa sahi humdratuk changchilklaba phawbada tongan tongan furup marakta laiba khetnabasing asi manaba thak amadu purakpa ngamdri. India na ningkhatamba phanglaba matungda masagi lengaklon masana semjaduna lengaklon asigi makhada kanup ki laining leson gi kuchu khetnaba amata lahendana thong manan chakot minapa ngamnana ba pandam thamduna hauki ba sahi humdratuk asida hotnarakhiban. Adub India gi lengaklon makhada chatnari ba chana pathap sinta yawi basing asi mapung oina mapal thongi oiba miyengda phajana urabasu awat apa kaya di masing khangdana lei haibasi ikaw kauthuknabum tawi aduma pulenga pathap asigi singkak singaji semdok tabi yaktabadagi haukiba sai humdratuk asigi manungda chamaga sukma palak semdokraban asumne semdok chimjin tawbi yaba India gi lenga longi chana pathap singaji inau nau ne semdok tribam makai hana thamgiba pandam gi lambi sing adu khoro tham ngakta mayuknaba masana taban India lenga ki pathap semgiba matamda awang nompot amdam gi ching ikoi koisin dun leiba Ningthau kat panba mani makhatamna masagi lengaklon makhada leiri. Haukibu kumja sol isimaga chama pani phum pani October thada merger agreement ni haiba suknamgi yana sir makhada Manipur si India da merge tawkhibadagi sanglaba itihas leigire. Adunadi India gi lengaklon sema matam aduda Manipur yawkidi hainari basi. Sahi hundratu gi sanglaba matam masi state asigi miyamna political stability amadi seltungi oiba ningkhatamba phangba ngamdabadagi maikai punamakta sothaduna mimanaba ngamdabagi mirak misen di oina khangli haibi yai punamak asina su oibi yai awano polamdam thoido hendong state asida langam phangamdaba thodok wathok kaya warusin punamagi lambi pangthok ngamdriban awang ba yum kai furadalal arang ana kar leiraga chokhatli haibi yaba natte mahi masin semtok sandoktuna state asina chanadaba masagi policy masak thokna leitri British ki loilam oiringai matamda makhogi minai oibi yanabagi sandorakhiba education mong adutagi pumong hondok paibadu ngamdri mai ising lambi thong karma phibamda leiribagi haibadu punnamana khangnariba sin malemgi honolibi yawalda globalization gi safuna hingchabagi saktam lowduna humjilakliba si mayuknanaba masigi damangda thokpa mai thawangsing adu kari lokhalibagi haibadu su hanna yingsinbagi tangai fataba leiri India gi lenga ona leiba asigi unity integrity ngaktuna tongan tongan kanu proof sing marakta leiba nusi chana leiminaba haibu wafam adudi pandam leibanina leibak manunggi oiba problem mayam leiba sidi tokhanba ngamnanaba political dialogue ki margoi be hengal libani haibi yai kanglu proof puna makonsin mangamba anuba lenga lon semba haibasina wathok puna make waroisin potnabagi ahan ba mention mathok tai lenga lon guchama gusuk ma palak hane semdok pa yab India gi democratic oiba khongtang asina pamliba tongan tongan ma pandam sing adu phangnana ba hotnabada nौनो लेंगा लोन सेमदल थोइने लुना थोकलो सही यानी कि था तरी मपुंग फरकलब मैते मदि कुकी जो अनि कि मरग थोइबा अकन इरांग असि करम मतमद मौसागी फिबम तंजिलकनि हाइबा ngasi फौब तंब ngamdri इरांग ngasi द मेजॉरिटी लेंगा सु तुखरे मियोइ लिसिंग हुमदारोम हेना तंगान तंगा मिलि केम सिंग अवाब खांगदुना मकोइ मतंद छिजरगे हाइबा फौब यावना हिंगनरी मियोइ कयागी युम कै लनथुम क्या मांगता करे लोइनना सही यसिगी फगवाई तंग त्राहम दोइदगी स्टेट असिदा President rule thamduna lengak session chathari Manipur president rule thamgi basi hauki bukumja 2017 gi March ki tang tram marida BJP gi nongthomba Biren Singhan ching ahan matang gi lengak amadi kumja 2022 gi March ki tang kunmathoi de sem ki ba BJP gi ani su patang gi lengak aduna chai tari chukna lengak session tawki adu miyang gi lengak am lingbagi muhta state asi gi mausa gi khal amadi law and order gi phim de chauna akai ba pian lakhi hai ribasi de natana tongan tongan belengak paiba minister amadi MLA sing marakta wakhalun manrakta amadi phammunnabagi lalong mapal thokna phone satrakpadagi assembly da lenga adu maithi biyabagi phim lakpadagi chief minister masamna pham thadokibani sahi tari lengak session chathrakiba BJP gi NBN sing belenga adu ani suba tamgi mapung phadringai pham thadoktuna president rule thamlakibasi tongan tongan marum kayadi oirambasu yai haibasi miyamna khangi Hauji state asida president rule lenga thamlaki basi thatara mapung pharak dawre president rule lenga thatara mapung pharak labadi Manipur Legislative Assembly gi oiba animated suspension thamgi adugi matam loige doriban kaigumba thatara asigi manungda popular government lama siam ngamdrabadi assembly animated suspension thambagi mauta assembly asi muthaktuna atin ma matangi manungda mikhal mangthok baibichi Indian constitution da maik cheng yauriban Hauji state asida tholiba sahi ani ga thatari mapung phajilaklab irang asigi phibam masi mapung woni yengwa matamda phagatli haibi yadri masigi maramdi tampakta tholiba irang asigi phibam mapung woni yengwa matamda khara pharaklabasu chingdadi phagalakpagi mami ita ta da mali ngahek laitana chingdam hyak mapun yawn hingsagi thabak kya chathari center lengana tholiba irang asi lo sinana ba phanayam kan hodrabasu madugi mahiyan ngamdan leiri
ngasi chingi tongan mafam singsida hingsagi thabu leptan thorpatagi security force ni chingde mafam chingde combing operation chathaduna yamla bu kuchu khalai kaya se phagatli kuchu khulai chingde natana irang ngasi hek thorpatagi mihat mi pungi thodu othop ni chena bu mi kaya su phagatuna tongan agency singna thijin humjin bagi thabak kan chathari marak asida am state asida tholi irang chi na thairaga popular government lam semna na hodra basu makhoi masel gi marak talu chingba khanbu ngamdaba amadi wakhalun manadabana maram oiraga hoji phobu ngamdri miyam gi apam badi tholi irang chi hanlu sillaga popular government lam sem bai badudi masan adum lakchagadaba khongthang maram maduna tholi irang chi hanlu sinna hodnabada miyam gi nut oiriba MLA singna mang thana chongthoktuna irang si losinna hodnabam thoi haibiji miyam gi wakhalun paugi marakthana atenba big ama Miyamda khanganjaba ama IPEC TV News Channel asida school college singi admission open yauna tongan hiram singi matangda advertise tawbiningba myoy singi oina yamna chawna offer pizari akaknaba numit kharani gi oiba offer ni maram aduna advertise tawbiningba myoy singna offer asigi khudong chaba lawbiyu hiram asigi matangda apamba myoy singna mobile number 9366127201 da call tawbiraklaga khudong chaba asi lawbiyu haina IPEC TV News ki maikaidagi miyamda appeal tawjari paugi makha chathrak poina mapalangi paukhor update tawjage haukiba sahi taragi khujing kaya sida Syria gi mathakta thamjindun lakpa tongan ma sanction chingi markda khwaidagi hakjin ba sanction ching adu United States ki President Donald Trump na matam pumbagi oine lokthokre khongthang asida Syria gi anuba sarkar amadi ally ching yamna harawta yam phongdokre haire Syria da hokiba kumja 2011 dagi civil war thoktuna sahi tara mari chukna President Bashar al-Assad ki sarkar na o neibagi thabak kaya tawkibadagi US Congress na Assad ki sarkar da cherak pib oina kumja 2019 da Caesar Act sanction ching thamjin kibani hauki bukumja 2024 ge December ta opposition force na numit kharani gi manungda Assad ki sarkar intu kraba matungda Syria da anubu sarkar am lakraba matungda maikai kayana sanction ching lothok pi hain appeal tawdun lakhiben Syria da nahununa sangba sagat bagi thabak chathana hotnabada tongan ma sanction ching aduna maram oiraga international investors singna yam apan ba pidi hain maikai kayana phongtokli mamang da matam kharagi oina sanction lothok pi khiba President Trump na ngarang permanent oina lothoknanaba executive order sign tawki ngasi CN foreign ministry na thadoraki warol amada US gi mafam da thagat pa phongtok laduna khongthang asina maram oiraga Syria gi miyang gi awab kokhalagani amadi anauba tangkak amada mausa gi phibam da tahan amadi tangdu leitaba propungam haina phongdoke Syria gi interim president Bashar al-Assad al-Chingba anauba sarkar gi ally oiriba Turkey Saudi Arabia Qatar amadi atai regional khongbusingasu taram okli haina pawo sin makatar Bangladesh ki mahirol chingba Sharif Osman Hadi Syria haibagi pautan padagi mahaku sogatpa masin yamlabam yosin Bangladesh pumbadi yaningdabi khungjang kaya chang silingai cherakta khoisaunaraba miyamna Dipu Chandra Das kauba Hindu gi myo amabu uda punduna mai thaduna hatkre haire mihat asibu chief advisor Muhammad Yunusna akanma mongdi yaningdaba phongdokpaga loinana asigumba mihat mi pungi thabak singasi Bangladesh ta thokan biyaro hainasu akan wafam phongdokre Garment factory amada sinmi oiba Dipu Chandra Das Kobomi asi Baluka Upazila gi Dualia Parada asan yum amada leibani haire Police na phongdor puwarul amagi matung inadi Prophet Muhammad ki mayokta leikidraba Dipu Das na pamdaba tongan wahi kaya phongdok ki haine miyamna maral sibaga loinana mahakpu miyamna phubaraba matungda uda punduna mai thadna hatkibani haire Wail chathatara mi hatkiba dubu Bangladesh lengang akan mamon yaningdaba phongdokpaga loinana Thogdok ahida chenaba miyosing phadun akan maser lokhatkani haire terror group singna leibak ingtap manghanna thorang tawib asida leibak asigi miyamna puning phathana leiduna kangnup ki irang sagatana basu Bangladesh lengak miyam appeal tawri mihat asiga mari lenana hoji phawbi oinadi police na case amata register tawbo leitri haina su pawo sin makhatar Pakistan gi awang nungsup thangba province ama oiba Khyber Pakhtunkhwa da leiba security camp amada suicide bombing attack chathagi hotnarba plan ama mai pakan kidri hairi maduda militant manga kaptuna hatkri haina police ki makedigi phutuli Afghanistan ga lonaba North Waziristan district leiba Miran Shah dakta khel tehsil gi manung chanba roya fort haina khangnaba security camp aduda attack chathanaba thawang khiban bom thana yawraba karama security camp aduda suicide bomber aduna thawjilak pokhayan ki maduda atopa terrorist mari ama changsinduna nomai kappa haugiban
अदुबु पाकिस्तान की माइकैदगी matang matam chana khut hankibana maram oiduna suicide bomber adu yauna punna makhoi manga hatkibani haina pawosin makhatar karigumba ikai khumnabag loina Russia bu loinraba adu oirabadi Ukraine ki matungda makhatana lan amata leiraroi Europe ki lebak sungdi attack tawna Moscow na thorang tawri haibo wafam adu aran bo wakhal yaudabani haina Russia ki President Vladimir Putin na phongthokre pung mari ga mina kontra rom hena sangna wa ngangkiba Marathon television thorom amada BBC ki step rojen bagna anu special military operation laikhigadra haina wahang hangum matam dam hakna hai karigumna khoina aikhoi bi ikai khumna bag loina na loina rabadi karigumna khoina aikhoina na khoibo ikai khumna na ba matam punamak do hotnari ba singumna aikhoi gi interest ikai khumna rabadi operation amata leiraroi haina Putin na pakhum piki Crimea yauna Ukraine khudum chalaba phamsing konsinba Russia ki pak charoba map amagi makhada Vladimir Putin na phambaga loinana Moscow ki hol amadi manung da myam dagi oiba Russia ki mafam punamak dagi journalist sing dagi wangsing adu hangbaga loinana direct line marathal adu pangthokki hairi Russian state TV channel adu da wang lakh kunthram hena thangalaki hairi Ukraine chathar iba lal adu makhoi oina santi wonalsina ba thorang tawri amadi khalli haina Putin na amana phongdokki adubu compromise gi oiba ingit amata utkide US President Donald Trump na Ukraine conflict losinana bam hangna hotnari badu oina thagal liba peace proposal sing andugi manungda Ukraine da anu election yohongadabani haina su Putin demand tawki bot thadaba matamda Ukraine da bombing tawba lepkani amadi Putin na magi oiba news conference adu da haiki uhang sing adu ayamba Russia media dagi natraga miyam dagi lakhiba sing aduna Putin singna na hotna ba yawkidi adu western gi oiba correspondent ani US network NBC Kier Smile amadi BBC step rojen baktagi ayaba lawki US peace plan adu karingma mahakni yadaba taragadi Ukrainian sing amadi Russian sing sikiba sing adugi mathakta Putin na maram oidun sikibani haina khangadra haina Smile na hangu hang amagi pakum piraduna US President Donald Trump ge pukchel seng hotna basing adu Putin ne thagatki adu dillama thinglib adudi Russia natti west ni haiki bol adu makhoi oiba eastern mayukna basing khutta leire margoina tip region gi lusing basing amadi thawdo asigi matangda ahan boina makoina BBC gi Russia editor da Putin na haiki aikhoina na khoi oiba UK gam amadi Europe ka lebak United States ke thabak tawna ba thorang tawri adu amaga ikai khumna ba loinana manaba sing oina thabak tawna ba thorang tawri Russia gi medium long term security pirabadi aikhoina yengthinari basing amadi lalachi khutak tilipna ba thorang tawri amadi aikhoina na khoi gi tembang na ba thorang tawri haina su Putin na makata na phongdoki haire